mayam ngasidi aigi blouse amadi top kakpagi video pujaraga lagle ko ado mayam daina video hapake habado ngasi hapjaraglage aduga ina logiba measurement ki hisab to sita leirebo ko ado kamai lobono habado ado mayam da khangalake yengalake 17 sina mayam khogi sangbagi oidoini ahanbada sangbagi lodoi mathangda body gi lodoi mathangda khwang gi ni mathangda sina lengi aduga khudang sangbagi aduga khudang laubagi oidoini ko mayam sidai sida leire ado blouse top kappa ani makse chap mane aina ngasi kak toriba design se kari design no habe matamda princess cut oidoini bako ado top oida tawrase mayam yengasi kamai na tawge habado ko ado sidai sida aina aigi lining gi fee se laure lining thabi oidoni duna lining gi fee se laure mi kaino makha ko inchi ama kha aina samaina dag samaina tawre asisina kaigino habada chain pan bagi damak inchi ama kha aina samaina lobani ko aduga sang bagi ngasai 17 do aina sidai se laure 17 du dagi aina inchi ama hengalaga 18 oina laure ngasai gi makhada made mathakta tairakadaba leibani na inchi ama hina laure aduga hojina segraki sina 5 and a half laure maramdi kaigino habe matamda mayang kang bani na ko aduna 5 and a half lobani khwang sina 14 do aina lawi ko aduga hoje samaina tan chinga matung da hoji body ge laurani body se na ngasai gi 30 and a half oibani na mayam ko adu gi mari thopo ina lawini khwangsu adu gi mari thopo ina lawini bako ado samaina tawraga aise scale na chinga ba matung da makhata na tawrak to sina hoji sina ngaki ne bako ngak sina 2 and a half laure laubagi aduga makha gi chon bana 5 and a half dumaina laure ningi oidoni sise ko aduga hoji mai shape se same aina round shape to tawre ko aduga lenga samaina leire ngasai lengi hisab tuga aina ko ani thokpa khaido ga lobane bako ado to samaina tawre aduga measurement lobase mayamna karigumba measurement lobase kamaina lodoino khangdaba taragadi adum comment habiro measurement kamaina lowani habado adu kamaina hisabu thokani habado ai mayam adum fazana clear oina takcharake ado samaina ina segraki shape su samaina ina kaina tawre same adugi matunga samaina ina cut tawre ka ado mayam khoigi kaino se ahen ba phi se kana inchi ama natraga inchi ama makhai dum thambiu ko kana gom ne hena thamning basu yaw bane do hena dum thamasu kai de duga hojina aina hojina ahan ba ka pasina back part ne ba ko hojina front ni kak to ise adu duna masagi inchi ama kha aina helan ki ba do chain ha pa gi adugi inchi ama do hoji aina lobagi sida hisab ta yauraroi ko adu inchi ama je hena tu se samaina inchi ama je hena thamgi doine ba ko nakanda aduga samaina laurani inchi ama hena side ta thamgrani aduga front ki sina mayam ko inchi ani helandoini ngasagi mari princess cut to oiraktoi mina ko aduduna khoigi thabaki shape se semak tori banina ma inchi ani helandoine ba ko ado makharom de inchi ani matholom de inchi ani adum helalani aduga ngasagi aina back part ka kibado adudo tharaga chap mana be hisab ta tawraga aduga samaina aina inchi ani ki chang da samaina kra helalle aduga ngaki keno se samaina laure aduga hauji sina ko khoi ngasai gi thabaki magi kaino se sangbagi magi princess cut laktoi se achi sigi hisab lawri ne 10 and a half lawe ba ko adugi mathangda body dagi samaina lawba sina 3 and a half lawre adu ngasai gi inchi ani sonde helan gi bedo inchi ani na baina hoji lawri se ko aduga hoji se kaino semani magi shape to semani ko princess cut ki magi shape to semani do kamaina semge habado adum jengsi samaina inchi ahum sidi chamana ba straight oina samaina inchi ahum ni chingdoini aduga asisina semak toine bako ado si semba si ju mayam khatang phasana semdragadi heng phajaba wale bako asina segra ki duni ngasai segra ki back part gi mangi sina ko khatang khoi gi segra ki je kra haijalak toine ba phi je kra kaksan doine bako ado samaina ina princess cut che samaina seme aduga hojina ngaki ko ngak sina mu ngasai gi mangni na mang sidam khra cholalle 6 and a half laure ko aduga samaina moina ngak design pirak pado samaina tawraga ngaki design seme bako ado ina hambada ngaki design se khatang kahalu bane do khatang chontharaga oina memo gi shape se duna khra cholallaga tawre aduga hoji se kat tawre sisu ko aduga lining se cut tawba loira banina mayam hoji ai magi fee se asigi fee se oina ka ni magi kano se oidoi se ko
ꯐꯨꯔꯤꯠꯀꯤ ꯇꯣꯞꯀꯤ ꯐꯤ ꯑꯣꯏꯗꯣꯏꯁꯦ ꯑꯁꯤꯁꯦ ꯀꯛꯑꯅꯤꯗꯣ ꯆꯞ ꯃꯥꯟꯅꯅ ꯀꯛꯇꯣꯏꯅꯤꯀꯣ ꯉꯁꯥꯏꯒꯤ ꯀꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯊꯝꯃꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯀꯛꯇꯣꯏꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯕꯦꯛ ꯄꯥꯔꯠꯀꯤ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯐ꯭ꯔont की ꯃꯃꯥꯡꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯃꯃꯥꯡꯒꯤꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯤ ꯑꯁꯤꯁꯨ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯆꯞ ꯃꯥꯟꯅꯅ ꯀꯛꯑꯅꯤ ꯀꯛꯑꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯤꯟꯁꯦꯁ ꯀꯠꯀꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯦꯞꯁꯦ ꯑꯁꯤꯁꯦ ꯍꯧꯖꯤꯛꯁꯦ ꯑꯁꯤꯁꯦ ꯀꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯛꯑꯅꯤ ꯉꯁꯥꯏ ꯆꯞ ꯃꯥꯟꯅꯕ ꯍꯤꯁꯥꯞꯇꯨꯒ ꯆꯣꯛꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯗ꯭ꯔꯣ ꯇꯧꯈꯤꯕꯁꯦꯀꯣ ꯑꯁꯤꯒ ꯑꯗꯨꯝ ꯀꯛꯇꯣꯏꯅꯦꯕꯀꯣ ꯑꯁꯤꯁꯨ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯥꯔꯠꯁꯦ ꯂꯧꯊꯣꯛꯈꯤꯗꯣꯏꯅꯦ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯄꯥꯔꯠꯁꯦ ꯂꯧꯊꯣꯛꯑꯒ ꯍꯌꯦꯡ ꯖꯣꯏꯟ ꯇꯧꯅꯔꯒꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯊꯕꯥꯛꯀꯤ ꯀꯩꯅꯣꯁꯦ ꯐꯖꯔꯛꯇꯣꯏꯁꯦ ꯂꯥꯛꯇꯣꯏꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝꯁꯦ ꯉꯛꯀꯤ ꯍꯧꯖꯤꯛ ꯀꯛꯄ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯈꯨꯗꯥꯡ ꯀꯛꯄꯒꯤꯗꯣ ꯑꯩ ꯍꯥꯞꯆꯔꯛꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯁꯥꯡꯉꯅꯤ ꯍꯥꯏꯅ ꯀꯩꯒꯨꯝꯕ ꯃꯌꯥꯝꯅ ꯈꯨꯗꯥꯡ ꯀꯛꯄꯗꯣ ꯑꯗꯨꯝ ꯌꯦꯡꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯔꯒꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯃꯥꯡꯒꯤ ꯄꯥꯔꯠꯁꯤꯡꯗꯨꯅ ꯁꯤꯒ ꯂꯩꯔꯦ ꯅꯤꯡꯒꯤ ꯄꯥꯔꯠꯇꯨꯅ ꯁꯤꯒ ꯂꯩꯔꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗ ꯁꯧꯒ꯭ꯔꯤꯁꯦ ꯉꯥ ꯌꯥꯎꯗꯅ ꯉꯥꯔꯤ ꯌꯥꯎꯗꯅ ꯆꯝꯅ ꯊꯣꯡꯕꯗꯣ ꯑꯗꯨꯗꯨꯅꯦ ꯃꯦꯔꯥꯃꯦꯁ ꯆꯥꯕ ꯃꯇꯝꯗꯀꯣ ꯉꯥꯔꯤ ꯌꯥꯎꯗꯕꯗ ꯁꯧꯒ꯭ꯔꯤ ꯀꯃꯥꯏꯅ ꯊꯣꯡꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯖꯕꯗꯨ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤक ꯕꯦꯁꯣꯟ ꯊꯤꯠꯂꯒ ꯊꯅꯝꯃꯦ ꯖꯅꯝꯒ ꯇꯧꯔꯒꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗ ꯊꯣꯛꯂꯛꯏꯅꯦ ꯁꯧꯒ꯭ꯔꯤ ꯃꯅꯥꯁꯦ ꯈꯔ ꯍꯦꯛꯀꯦ ꯍꯥꯏꯅꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯃꯌꯥꯡꯇꯣꯟꯁꯨ ꯌꯥꯝ ꯐꯖꯔꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯧꯒ꯭ꯔꯤꯁꯦ ꯃꯅꯥ ꯈꯔ ꯍꯦꯛꯆꯔꯦꯀꯣ ꯑꯩꯒꯤ ꯁꯧꯒ꯭ꯔꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩꯌꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯉꯥ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯁꯧꯒ꯭ꯔꯤꯁꯦ ꯑꯇꯩꯁꯨ ꯍꯦꯟꯅ ꯐꯖꯔꯦꯀꯣ ꯇꯣꯏꯅ ꯆꯥꯕꯤꯗ꯭ꯔꯕꯅꯤ나 ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯁꯧꯒ꯭ꯔꯤꯁꯦ ꯊꯠꯂꯦ ꯊꯠꯂꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯍꯧꯖꯤꯛ ꯁꯧꯒ꯭ꯔꯤꯁꯦ ꯄꯨꯔꯦꯀꯣ ꯑꯗꯣ ꯃꯊꯪ ꯑꯗꯨꯝ ꯃꯌꯥꯝ ꯁꯧꯒ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯦꯡꯁꯤꯗꯣ ꯑꯩꯅ ꯍꯥꯟꯅ ꯁꯧꯒ꯭ꯔꯤꯁꯦ ꯉꯥꯔꯤ ꯌꯥꯎꯗꯕꯗ ꯍꯥꯎꯔꯝꯃꯣꯏ ꯁꯤꯅꯦꯕꯀꯣ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯊꯣꯡꯉꯒ ꯆꯥꯔꯕ ꯀꯥꯟꯗ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯝꯃꯦ ꯃꯌꯥꯝ ꯑꯩꯁꯤꯒ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯕꯣꯔꯥ ꯍꯧꯅꯕꯒꯤꯀꯣ ꯑꯗꯣ ꯈꯥꯡꯁꯦ ꯐꯖꯅ ꯁꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯊꯥꯎ ꯍꯩꯔꯦ ꯕꯣꯔꯥ ꯍꯧꯕꯒꯤꯗꯃꯛꯇ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯉꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯉꯣ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯥꯎ ꯁꯥꯔꯦ ꯕꯣꯔꯥ ꯍꯧꯅꯕ ꯇꯧꯔꯒꯦꯀꯣ ꯕꯣꯔꯥ ꯍꯧꯕ ꯍꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯕꯣꯔꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯃꯨꯜꯂꯦꯀꯣ ꯑꯁꯣꯝ ꯅꯥꯀꯟꯁꯦ ꯃꯨꯜꯂꯦ ꯑꯣꯟꯊꯣꯛꯇꯣꯏꯅꯦ ꯑꯣꯟꯊꯣꯛꯑꯁꯤ ꯍꯧꯖꯤꯛ ꯑꯣꯟꯊꯣꯛꯑꯒ ꯑꯃꯨꯛ ꯌꯥꯝ ꯖꯥꯡꯅ ꯃꯨꯜꯂꯦ ꯕꯣꯔꯥꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯒꯤ ꯕꯣꯔꯥꯁꯦ ꯀꯩꯁꯨ ꯌꯥꯝ ꯀꯨꯏꯅ ꯆꯪꯗꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯀꯩꯅꯣꯁꯦ ꯂꯣ ꯐ꯭लेꯝꯗ ꯂꯩꯊꯔꯒ ꯇꯧꯔꯒ ꯖꯥꯏꯔꯒ ꯇꯧꯔꯒ ꯍꯧꯕꯅꯦ ꯕꯣꯔꯥꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯕꯣꯔꯥꯁꯦ ꯃꯨꯜꯂꯦ ꯊꯥꯡꯒꯠꯂꯒꯦ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯕꯣꯔꯥꯁꯦ ꯈꯔ ꯖꯥꯝꯅ ꯍꯧꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯕꯣꯔꯥꯁꯦ ꯈꯔ ꯖꯥꯝꯅ ꯍꯥꯞꯄꯒ ꯍꯣꯔꯦꯟ ꯃꯆꯤꯗꯣ ꯑꯁꯤꯅ ꯑꯣꯏꯗꯣꯏꯅꯤꯅꯈꯔ ꯖꯥꯝꯅ ꯍꯧꯔꯒꯈꯔ ꯖꯥꯝꯅ ꯃꯆꯤꯗ ꯍꯥꯞꯄꯗꯣ ꯑꯗꯨꯅ ꯍꯥꯎꯋꯤ ꯆꯥꯅꯤꯡꯉꯤꯗꯅꯀꯣ ꯑꯗꯨꯗꯨꯒꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗ ꯀꯔꯤ ꯃꯆꯜ ꯍꯥꯞꯇꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯩ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯕꯣꯔꯥ ꯂꯧꯈꯠꯂꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯕꯣꯔꯥ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯂꯧꯈꯠꯂꯦꯀꯣ ꯑꯗꯣ ꯃꯊꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯕꯣꯔꯥ ꯍꯧꯔꯦ ꯑꯣꯈꯥꯛ ꯌꯥꯝꯃꯦ ꯕꯣꯔꯥꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯁꯧꯒ꯭ꯔꯤ ꯐꯨꯠꯄꯒꯤꯗꯃꯛꯇ ꯑꯩꯅ ꯑꯁꯤꯗꯩꯁꯤꯗ ꯑꯁꯤꯒꯤ ꯀꯣꯟꯁꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯁꯥꯔꯣꯝꯗꯗꯤ ꯇꯣꯁꯂꯥ ꯍꯥꯏꯀꯣ ꯑꯁꯤꯒ ꯊꯥꯡꯒꯠꯂꯦ ꯏꯁꯤꯡ ꯍꯥꯞꯄꯒ ꯊꯥꯡꯒꯠꯂꯦ ꯍꯧꯖꯤꯛ ꯈꯨꯝꯖꯤꯜꯂꯦ ꯏꯁꯤꯡꯁꯦ ꯐꯖꯅ ꯁꯥꯔꯕ ꯀꯥꯟꯗ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗ ꯍꯥꯞꯀꯗꯕ ꯃꯆꯜꯁꯤꯡꯗꯣ ꯍꯥꯞꯇꯣꯏꯅꯤꯀோ ꯑꯗꯨꯒ ꯑꯩꯒꯤ ꯃꯆꯜꯁꯤꯡꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯍꯋꯥꯏꯖꯥꯔ ꯑꯀꯪꯕ ꯆꯥꯝꯊꯣꯛꯑꯒ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯔꯦ ꯁꯤꯡ ꯂꯩꯔꯦ ꯑꯗꯨꯒ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯑꯗꯨꯗꯒꯤꯗꯤ ꯁꯥ ꯃꯔꯣꯏ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣ ꯕꯣꯔꯥ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯕꯣꯔꯤꯁꯨ ꯈꯔ ꯍꯥꯞꯆꯩꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯡꯁꯦ ꯁꯥꯔꯕꯅꯤꯅ ꯑꯩꯗꯤ ꯍꯥꯞꯆꯤꯟꯗꯧꯔꯕꯅꯦꯀꯣ ꯃꯊꯪ ꯑꯗꯨꯝ ꯍꯥꯞꯄꯅꯤ ꯀꯩꯀꯩ ꯍꯥꯟꯅ ꯍꯥꯞꯀꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯁꯤ ꯏꯁꯤꯡ ꯐꯖꯅ ꯁꯧꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯈꯥꯡꯗ ꯁꯧꯒ꯭ꯔꯤ ꯐꯨꯠꯄꯁꯦ ꯈꯥꯡꯗ ꯑꯣꯏꯅ ꯐꯨꯠꯇꯦ ꯁꯨꯃꯥꯏꯅ ꯇꯣꯁꯂꯥꯗ ꯐꯨꯠꯄꯁꯦ ꯁꯤꯅ ꯍꯥꯎꯕ ꯍꯦꯟꯖꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯁꯤꯗ ꯐꯨꯠꯄꯅꯤ ꯍꯧꯖꯤꯛ ꯖꯦꯅꯝ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯊꯥꯗꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯡ ꯊꯥꯗꯔꯅꯤ ꯃꯔꯣꯏ ꯃꯔꯥꯡ ꯄꯨꯝꯅꯃꯛꯁꯦ ꯊꯥꯗꯔꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯃꯌꯥꯝ ꯑꯩꯗꯤ ꯇꯤꯜꯍꯧ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏ ꯗꯥ ꯇꯤꯜꯍꯧ ꯆꯥꯕ ꯌꯥꯗꯕꯀꯣ ꯃꯥꯒꯤ ꯍꯤꯗꯥꯛ ꯑꯃ ꯆꯥꯕ ꯑꯗꯨꯗꯨꯒꯤ ꯇꯤꯜꯍꯧ ꯆꯥꯕ ꯌꯥꯗꯕꯒꯤ ꯇꯤꯜꯍꯧ ꯁ꯭ꯀꯤꯞ ꯇꯧꯖꯔꯦ ꯑꯩꯅꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯍꯥꯞꯅꯤꯡꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯥꯞꯄꯨ ꯀꯩꯁꯨ ꯀꯥꯏꯗꯦ
ꯑꯗꯨꯒ ꯑꯩꯅ ꯃꯔꯣꯏ ꯃꯄꯥꯡ ꯄꯨꯝꯅꯃꯛ ꯍꯥꯞꯄꯦ ꯍꯋꯥꯏꯖꯥꯔ ꯍꯥꯞꯆꯜꯂꯦꯀꯣ ꯑꯗꯨꯒ ꯐꯖꯅ ꯃꯌꯥꯝ ꯁꯤ ꯍꯥꯟꯅ ꯐꯖꯅ ꯐꯨꯠꯇꯣꯏꯅꯤ ꯑꯗꯣ ꯍꯔꯤꯕꯣꯞ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯁꯧꯒ꯭ꯔꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒ ꯕꯣꯔꯤ ꯂꯩꯔꯦ ꯑꯗꯨꯒ ꯕꯣꯔꯥ ꯂꯩꯔꯦ ꯁꯤꯅ ꯀꯣꯟꯅ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯔꯤꯕꯣꯞꯁꯦ ꯑꯩ ꯍꯥꯞꯄ ꯀꯥꯎꯗꯅ ꯍꯥꯞꯄꯧꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯔꯤꯕꯣꯞꯁꯨ ꯍꯥꯞꯄꯨ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯐꯖꯅ ꯁꯨꯃꯥꯏꯅ ꯐꯨꯠꯂꯦ ꯑꯁꯤ ꯍꯋꯥꯏꯖꯥꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯦꯠ ꯄꯦꯠ ꯂꯥꯎꯅ ꯃꯨꯟꯕꯗꯣ ꯑꯗꯨ ꯐꯥꯎꯕꯗ ꯐꯨꯠꯇꯣꯏꯅꯤꯀꯣ ꯃꯥꯒꯤ ꯃꯍꯥꯎꯗꯣ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯋꯥꯏꯖꯥꯔꯗꯣ ꯐꯖꯅ ꯃꯨꯟꯅ ꯐꯨꯠꯄ ꯇꯥꯔꯒꯗꯤ ꯃꯍꯥꯎꯗോ ꯃꯍꯤꯗꯨꯗ ꯃꯍꯥꯎꯗो ꯍꯦꯜꯂꯤꯗꯅꯀꯣ ꯑꯗꯨꯗꯨꯒꯤꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯍꯧꯖꯤꯛꯁꯦ ꯕꯣꯔꯤ ꯊꯥꯗꯕꯒꯤ ꯃꯇꯥꯡ ꯌꯧꯔꯤꯑꯕꯀꯣ ꯀꯨꯏꯅ ꯑꯩꯁꯦ ꯃꯤꯅꯤꯠ 10 ꯀꯨꯟꯂꯣꯝ ꯐꯨꯠꯂꯦ ꯑꯗꯨꯒ ꯕꯣꯔꯤꯁꯦ ꯊꯥꯗꯔꯦꯀꯣ ꯕꯣꯔꯤꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅꯀꯣ ꯕꯣꯔꯤꯁꯦ ꯇꯣꯏꯅ ꯆꯥꯅꯤꯡꯗꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯕꯣꯔꯤꯁꯦ ꯍꯣꯔꯦꯟ ꯊꯦꯡꯅ ꯑꯗꯨꯝ ꯊꯥꯗꯣꯛ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯗꯤ ꯕꯣꯔꯤꯁꯦ ꯂꯣꯏꯅ ꯇꯣꯈꯥꯏꯗꯣꯏꯅꯤꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯍꯤ ꯆꯥꯅꯤꯡꯕꯒꯤꯅꯦꯕ ꯃꯍꯤꯁꯦ ꯍꯥꯎꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯕꯣꯔꯥꯁꯦ ꯊꯥꯗꯔꯅꯤ ꯕꯣꯔꯥꯁꯦ ꯈꯔ ꯌꯥꯝꯅ ꯊꯥꯗꯔꯦꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯃꯍꯥꯎ ꯂꯩꯕꯅꯤ ꯃꯌꯥꯝ ꯀꯣ ꯑꯩ ꯑꯍꯥꯟꯕꯗꯗꯤ ꯑꯁꯤ ꯍꯥꯎꯒꯅꯤ ꯍꯥꯏꯕꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗꯕꯅꯤ ꯑꯗꯣ ꯑꯩꯅ ꯅꯣꯡꯃ ꯑꯍꯥꯟꯕꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯧꯒ꯭ꯔꯤꯁꯦ ꯕꯣꯔꯥ ꯇꯧꯔꯒ ꯍꯥꯞꯄꯒ ꯍꯧꯕꯗ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯇꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯈꯜꯂꯦ ꯀꯔꯤ ꯍꯥꯞꯄꯒ ꯍꯥꯎꯗꯣꯏꯅോ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯆꯜꯁꯦ ꯑꯩꯅ ꯊꯤꯖꯔꯒ ꯍꯥꯞꯄꯗꯒꯤ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯦ ꯑꯗꯨꯒ ꯁꯤ ꯕꯣꯔꯥ ꯈꯔ ꯊꯝꯍꯧꯔꯦ ꯑꯁꯤ ꯕꯣꯔꯥꯁꯤꯗꯤ ꯑꯩꯅ ꯀꯪꯅ ꯆꯥꯅꯤꯡꯕꯒꯤ ꯈꯔ ꯊꯝꯍꯧꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯐꯨꯠꯂꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯞꯄꯤꯕ ꯃꯆꯜꯁꯤꯡꯁꯦ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯍꯥꯞꯄꯒ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯆꯥꯔꯒ ꯌꯦꯡꯉꯣ ꯌꯥꯝ ꯍꯥꯎꯋꯤꯀꯣ ꯑꯗꯣ ꯍꯥꯏꯖꯅꯕ ꯅꯠꯇꯦ ꯃꯌꯥꯝꯁꯨ ꯆꯥꯔꯒ ꯑꯗꯨꯝ ꯈꯪꯒꯅꯤ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯐꯖꯅ ꯁꯨꯃꯥꯏꯅ ꯐꯨꯠꯂꯦ ꯍꯧꯖꯤꯛ ꯁꯧꯒ꯭ꯔꯤ ꯊꯥꯗꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯁꯧꯒ꯭ꯔꯤꯁꯤꯃ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯊꯥꯗꯔꯦꯀꯣ ꯊꯥꯗꯔꯒ ꯍꯧꯖꯤꯛ ꯑꯁꯤꯃꯨ ꯃꯤꯅꯤꯠ 3-4 ꯐꯨꯠꯂꯅꯤꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯦꯔꯥꯃꯦꯁꯇ ꯍꯋꯥꯏꯇ ꯆꯥꯕꯗꯣ ꯒꯦꯁ ꯀꯥꯈꯠꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯥꯏꯗꯤꯌꯥ ꯇꯧꯔꯒ ꯁꯧꯒ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯆꯥꯁꯤꯒꯦ ꯃꯦꯔꯥꯃꯦꯁꯇ ꯀꯃꯥꯏꯅ ꯆꯥꯁꯤꯒꯦ ꯀꯩꯀꯩ ꯍꯥꯞꯁꯤꯒꯦ ꯀꯃꯥꯏꯅ ꯍꯧꯍꯟꯁꯤꯒꯦꯅ ꯑꯥꯏꯗꯤꯌꯥ ꯇꯧꯔꯒ ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯊꯨꯝ ꯍꯥꯞꯆꯜꯂꯦ ꯑꯩꯒꯤ ꯆꯥꯅꯕ ಚಾಂಗ್ꯗꯀꯣ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯤꯒꯤ ꯃꯍꯤꯁꯤꯒꯤ ꯆꯥꯅꯕ ಚಾಂꯒ ꯊꯨꯝ ꯍꯥꯞꯆꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯛꯑꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯥꯏꯅꯦꯜꯂꯤ ꯂꯣꯏꯔꯦ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯐꯖꯅ ꯐꯨꯜꯂꯦꯀꯣ ꯍꯋꯥꯏꯖꯥꯔ ꯍꯥꯞꯄꯁꯤꯅꯁꯨ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯍꯟꯕ ꯑꯗꯨꯒ ꯕꯣꯔꯥꯁꯦ ꯍꯥꯞꯄꯁꯦ ꯁꯤꯅꯁꯨ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯍꯜꯂꯤꯅꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯥꯛꯁꯤꯗ ꯊꯤꯔꯦ ꯍꯩꯖꯥꯡꯁꯤꯗ ꯂꯩꯔꯦ ꯉꯁꯥꯏ ꯑꯩꯅ ꯐꯨꯠꯈꯤꯕ ꯁꯧꯒ꯭ꯔꯤꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯅ ꯕꯤꯟꯁ ꯈꯔ ꯉꯧꯋꯦ ꯀꯩꯅꯣ ꯇꯧꯔꯒ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯖꯦꯅꯝ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯑꯩꯅ ꯐꯖꯅ ꯑꯃ ꯉꯧꯔꯦꯀꯣ ꯃꯦꯒꯤ ꯃꯁꯂꯥꯒ ꯍꯥꯞꯄꯒ ꯉꯧꯖꯕꯅꯦ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯅ ꯉꯁꯥꯏꯒꯤ ꯕꯣꯔꯥ ꯑꯀꯪꯕ ꯀꯦꯝ ꯂꯥꯎꯅ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯁꯨ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯅ ꯑꯉꯥꯟꯕꯗ ꯉꯁꯤꯁꯦ ꯀꯥꯔꯣꯟ ꯑꯣꯏꯅ ꯉꯥꯟꯖꯔꯦ ꯑꯗꯨꯒ ꯑꯩꯅ ꯘꯤ ꯃꯣꯔꯣꯛ ꯑꯃꯁꯨ ꯑꯗꯨꯝ ꯑꯁꯥꯕ ꯑꯃ ꯆꯥꯅꯤꯡꯕꯒꯤ ꯘꯤ ꯃꯣꯔꯣꯛ ꯑꯃꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯑꯥꯂꯨ ꯃꯦꯠꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯑꯥꯂꯨꯗꯣ ꯉꯥꯜꯍꯧꯗ꯭ꯔꯦ ꯀꯥꯎꯗꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯐꯥꯏꯅꯦꯜꯂꯤ ꯑꯩꯒꯤ ꯔꯦꯁꯤꯄꯤ ꯑꯩꯒꯤ ꯉꯁꯤ ꯉꯥꯔꯤ ꯌꯥꯎꯗꯕ ꯁꯧꯒ꯭ꯔꯤꯒꯤ ꯔꯦꯁꯤꯄꯤꯁꯦ ꯁꯤꯗ ꯂꯩꯖꯔꯦ ꯃꯌꯥꯝ ꯍꯥꯎꯒꯅꯤ ꯍꯥꯎꯔꯣꯏ ꯀꯣꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯁꯨꯅꯥꯏꯗ ꯏꯆꯥꯊꯣꯏꯕꯤꯒꯤ ꯉꯁꯤꯁꯦ ꯑꯥꯔꯠꯀꯤ ꯑꯦꯛꯖꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯆꯠꯂꯤꯅꯦ ꯑꯩꯅ ꯊꯤꯜꯂꯦ ꯑꯩꯈꯣꯏ ꯗꯥꯗꯤ ꯃꯈ꯭ꯋꯥꯡꯗꯣ ꯉꯝꯗꯅ ꯂꯩꯔꯕꯅꯤꯅꯀꯣ ꯑꯩꯉꯣꯟꯗ ꯊꯤꯟꯕꯗ ꯇꯥꯔꯦ ꯑꯗꯣ ꯒꯥꯔꯤ ꯐꯪꯗꯕꯅꯤꯅ ꯁꯟꯗꯦꯁꯦ ꯒꯥꯔꯤ ꯐꯪꯕ ꯌꯥꯝ ꯋꯥꯏ ꯑꯗꯨꯗꯨꯅ ꯑꯣꯇꯣꯒꯤ ꯃꯃꯥꯡꯗ ꯇꯣꯡꯉꯒ ꯆꯠꯂꯦꯀꯣ ꯃꯌꯥꯝ ꯉꯁꯤ ꯁꯟꯗꯦꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯒꯤ ꯉꯁꯤ ꯑꯥꯔꯠꯀꯤ ꯑꯦꯛꯖꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯂꯥꯛꯏꯅꯦ ꯁꯨꯅꯥꯏꯗꯀꯣ ꯑꯩꯈꯣꯏ ꯗꯥꯗꯣ ꯃꯈ꯭ꯋꯥꯡꯗꯣ ꯉꯝꯗ꯭ꯔꯕꯅꯤꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯏꯃꯥ ꯏꯆꯥ ꯂꯥꯛꯑꯦ ꯈꯣꯡꯅ ꯈꯥꯡꯇꯪ ꯖꯥꯝꯅ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯂꯥꯛꯑꯒꯀꯣ ꯒꯥꯔꯤ ꯐꯪꯉꯦ ꯑꯣꯇꯣ ꯑꯃ ꯐꯪꯗꯅ ꯒꯥꯔꯤꯗꯣ ꯃꯃꯥꯡꯗꯅꯦꯕ ꯑꯩꯅ ꯊꯥꯏꯅ ꯄꯩꯗꯣꯀꯣ ꯃꯃꯥꯡꯗ ꯅꯞꯄꯒ ꯅꯨꯡ ꯋꯥꯅ ꯇꯧꯔꯒ ꯌꯧꯔꯦ 12ꯇꯒꯤ ꯑꯦꯛꯖꯥꯝꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ 11:30 ꯇꯥꯔꯦ ꯆꯥꯛ ꯊꯣꯡꯗꯣꯛꯑꯝꯃꯒ ꯌꯥꯝ ꯋꯥꯅ ꯇꯧꯔꯒ ꯂꯥꯛꯏꯅꯤꯀꯣ ꯑꯗꯣ ꯅꯪꯉꯔꯣꯏ ꯍꯥꯏꯅ ꯍꯣꯕꯦꯗꯤ ꯇꯧꯕ ꯑꯗꯣ ꯇꯧꯕꯩꯗꯤ ꯅꯪꯉꯦꯕꯀꯣ ꯑꯗꯨꯅꯦ ꯒꯥꯔꯤ ꯊꯧꯕ ꯍꯩꯇꯕ ꯍꯥꯏꯁꯦ ꯒꯥꯔꯤ ꯂꯩꯔꯁꯨ ꯀꯥꯟꯅꯗꯦ ꯊꯧꯕ ꯍꯩꯇ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦꯕꯀꯣ ꯍꯧꯖꯤꯛ ꯁꯨꯅꯥꯏ ꯌꯧꯔꯦ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯌꯧꯗꯣꯔꯦꯀꯣ ꯑꯁ ꯊꯣꯡꯅ ꯋꯥꯅ ꯇꯧꯔꯛꯏꯍꯦ ꯉꯁꯤ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯅꯪꯒꯤ ꯀꯩꯅꯣꯗ ꯇꯥꯍꯧꯗꯣꯔꯦ ꯁ꯭ꯇꯥꯞ ꯄꯦꯄꯔꯗꯣ ꯌꯨꯡꯁꯜꯂꯨ ꯀꯩꯅꯣ ꯐꯩꯗꯣꯔꯛꯏꯗꯣ ꯇꯥꯍꯧꯅꯤꯅꯦ ꯏꯕꯦꯝꯃ ꯆꯥꯎꯁꯤ ꯃꯌꯥꯝ ꯌꯧꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯇꯥꯂꯥ ꯃꯥꯔꯤꯅ ꯂꯩꯔꯝꯃꯤ ꯉꯁꯤꯗꯣ ꯑꯩꯈꯣꯏ ꯈꯔ ꯉꯟꯅ ꯊꯨꯡꯉꯔꯦꯕꯀꯣ ꯈꯣꯡꯅ ꯂꯥꯛꯄꯅꯤꯅ ꯑꯩꯅꯈꯔ ꯉꯟꯅ ꯊꯣꯛꯂꯛꯄꯅꯦꯕ ꯒꯥꯔꯤ ꯐꯪꯗꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯅꯀꯣ ꯈꯣꯡꯅ ꯇꯥꯅꯤꯡꯉꯨ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯒ ꯉꯟꯅ ꯊꯨꯡꯉꯦ ꯇꯥꯂꯥ ꯃꯥꯔꯤꯗꯒ ꯂꯩꯔꯝꯃꯦ ꯀꯩ ꯆꯠꯂꯦ
Không hẳn đây nè. Sao không hẳn gì hay không tao có sao cái hay gì mà. Nào coi nào không thế. Em xí cơ. Sao thôi bây giờ art cái school xí đó lấy được cô. Đó mà đó lấy để mà chẳng cái đấy. Mà tầm đi khơi qua đi minute kun mua lấy bọc cô. Đó là mi jam lặng nãy coi nào anh thùng nghe. Mi mà nishu lạc qua hậu rồi cô. Coi ra thôi bây giờ lấy đấy. Cái phải là thằng mua cô. Phải là gì mua cô. Xí đó hoa bên này. Coi ra đó mấy em. Makhangdo sumaina hek tawiya ko hek makhang se hek nungai thaba se hek tawiya ba adune man makhang da ngamdana leirabani na ingonda loina tare chatpa khotpa mama purama ingonda tare duna gai thoba hitaba se jam sathi na wai ko gari leina gai thoba hitri ne ba ngamdri ne ba gari sana gai thoba ngamadi nga saina minute 10 gi mangda la ga su exam thaba gi minute 10 gi mangda la su nangi ne ba no gari to phangadra phangoidra aina tawdana sunday oi bani na gari phangba jam wai ba ko Ado gari panggadra pangwida na ka advance na saksu thongame adagi para pi suna kona Sunday ni nangang singi school uniform ma ko suna kona torama ko ono wana toraga lai ni pungani munga idoi me hoji ko ai ma se sai phajana on so lange phajana me do kren dum ka munara si me ko hoji mi la ka so hore hoji ki oina bye Hawjikse mi miyam ama lakwa haunare akoina first oirabako ngasidi nganne mai changanna labanina aduna hawjikse mi se smana lakwa hawgaleko ado mi jam sathina jamame ay ahanba lakpani koi chatombi art class tiga ko art ki school tiga ahanba la ini se ngasi se nahanga idana thindo thindin loi tawine bako lokthok loksin ko ado ay ahanba lakpani na mogi school jibo khangdaba hai tare duga chatombi na se famjigani han mai tawna langminare ado moi exam thaba gi mi mayam ma lakpa hore ko adu mayam du makha ta na dum jengsi kamai kamai na tawge habdo Mayam aise ngai beda wa dana pung chupna ngai rabani na yam sathina wa re ko aduga phamam su leitaba mafam je ko aduna ina chapal thara go ina phamjal le sing khara thak mobile khara jeng tawduna siga se mi miyam phamna leiri ko ngai dana yam wae mi sin ju khongna bam hona tabaina wari du sana badu su ngai te dana aduna matam len majam na wana ise matam se leraga leire duga icha tombi gi magi exam gi form mama men khona su pi na khona tawna loire aduga siga moi gi exam thaba angang mayam do sida leire ko da makha ta na dum yengasi Sila. Turi isang lai. Turi. Sila hai orang, kau cakap lagi. Apa ni kau jauh jalan bye bye. Nasi fancy dia ni ne. Nasi fancy dia ni ne. Ada bani fancy dia ke biskut pinat dah. Mali ni. Biskut tak nak bermain, tak nak na. Hai nak na. Happy fancy dia. Happy fancy dia hai nak rasa na bani. Yang tu hai nak dia kailan juga. Ya. Nun ni kita nak kasi hai udah dia kai jaga ngang. Oh, leo lah. Aku cakap lagi. Ang hayang pijaw. Pagi. Aku cakap pergi Luna tina apa mama nabi school gi. Ado. Mar pirok ke kamba. Ha. Ma. Halle. Elina ai tu bang ye. Maya मुझे halle pungani hele. Pungani ga minit tara chale. Toi huji mai sa huji ta loi di. Pungani. Ba ngai ba ne. Ani ke khali. Pungani hum ngai ba dai si bu si ram gani. Ta kwa ta sa khila.
sonda muchat as fazana wae ngasi ai samham su leja da ba sai se samham su leja da ba ni na ke tawni amada dukan amada muchang khunga hum je na thong na wana mata jele le yai sini ngasi maya muji chala ge hore mu thong na rasi ko Kung draw ni. Kaino